ꯑꯩꯗꯤ ꯅꯨꯄꯤ ꯀꯣꯏꯗ ꯅꯨꯄꯥꯁꯦ ꯑꯃꯗꯤ ꯀꯣꯏꯁꯜꯂꯣ ꯅꯨꯄꯥꯒꯤ ꯃꯒꯨꯟ ꯑꯃꯗꯤ ꯋꯥꯠꯂꯦ ꯍꯥꯏꯅꯤꯡꯉꯤ ꯃꯥ ꯅꯨꯄꯤ ꯀꯣꯏꯕ ꯉꯝꯗ꯭ꯔꯤꯗꯣ ꯃꯥ ꯀꯩꯅꯣꯝꯗꯤ ꯋꯥꯠꯄ ꯅꯠꯇ꯭ꯔꯣ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯗꯤ ꯑꯩꯁꯦ ꯅꯨꯄꯥꯅ ꯂꯧꯈꯤꯗ꯭ꯔꯣ ꯑꯉꯥꯡꯗꯤ ꯍꯥꯏꯕ ꯌꯥꯗꯦ ꯑꯉꯥꯡꯗꯤ ꯀꯣꯏꯒꯤꯅꯣ ꯅꯨꯄꯤ ꯀꯣꯏ ꯃꯥꯡꯕꯅꯤ ꯑꯩ ꯅꯨꯄꯤꯗꯤ ꯁꯤꯡꯒꯜ ꯑꯣꯏꯗ꯭ꯔꯦ ꯅꯨꯄꯤ ꯀꯣꯏ ꯄꯥꯈꯪꯅꯤ ꯑꯩ ꯅꯨꯄꯥꯅꯤ ꯑꯗꯣ ꯅꯨꯄꯤꯗꯨꯗꯤ ꯈꯔꯗꯤ ꯇꯣꯛꯁꯤꯛ ꯑꯣꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯌꯥꯝ ꯑꯣꯏꯔꯝꯃꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯔ ꯐꯔꯛꯑꯦ ꯑꯩ ꯀꯥꯟꯅꯗ꯭ꯔꯦꯅ ꯈꯜꯂꯦ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯗꯨꯒ ꯑꯩ ꯅꯨꯄꯤꯗꯤ ꯄꯥꯛ ꯌꯥꯒꯟꯗꯦ ꯊꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯒꯗꯤ ꯊꯥꯗꯣꯛꯇꯦ ꯑꯍꯥꯟꯕꯗ ꯉꯥꯛꯂꯧꯀꯣ ꯉꯥꯛꯂꯧꯁꯦ ꯌꯥꯝ ꯐꯖꯩ ꯃꯤꯡꯁꯦ ꯀꯃꯥꯏꯅ ꯊꯣꯛꯂꯛꯏꯅꯣꯗꯤ ꯈꯪꯗꯦ ꯑꯃꯗꯤ ꯂꯩ ꯀꯩ ꯄꯔꯥ ꯇꯝꯕꯤꯌꯣꯒꯦ ꯌꯥꯝ ꯂꯨꯕ ꯍꯪꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯌꯥꯝ ꯂꯥꯏꯅ ꯍꯪꯉꯛꯀꯗ꯭ꯔꯥꯅ ꯈꯜ ꯂꯥꯛꯄꯅꯦ ꯍꯥꯏꯗꯤ ꯍꯟꯅꯨꯔꯐꯥꯎ ꯄ꯭ꯔꯦꯡ ꯇꯧꯅꯦꯕ ꯍꯟꯅꯨꯕꯩ ꯄ꯭ꯔꯦꯡ ꯕꯥꯎ ꯑꯩ ꯑꯗꯨꯝ ꯁꯤ ꯇꯧꯔꯗꯤ ꯐꯖꯅꯤ ꯈꯟꯕ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯀꯃꯦꯟ ꯄꯤꯁꯟꯕꯤꯔꯝꯃꯣꯕꯀꯣ ꯑꯩꯗꯣ ꯄꯛꯏ ꯄꯛꯇꯦꯅ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩ ꯀꯃꯦꯟ ꯂꯣꯏ पाएबको आद पक्त्रगजु कछु कायदे पांगना होनाजरके मदी मयादो फाक्तो मदी काना खनगलेबको मथांग अमुक डॉक्टर सागेनी अदुदे लोइन तौनी सुना बेंकी मी अमना सिंदा तौबियोना लेकाय खुदिंगी चपदि ngamaga aina pamjaba thabuk che tawbada kai kaningai leite leige sine ha yam fajaba wakalo na podcast pam daida thajani moi just mut ka dawra thawmai ibu loina muk sam piramne mana tawri se koina ngam nate kana mo mai sai ko stage ni moi jungle da jungle boy kada ni kai adi tardi da video girom do mung kitang lakche ge buko ani video content ama sem se sisigi knowledge se hai knowledge idea sima kamaina develop taw bi da gi oina aduga youtuber atai di khangde adu torongani khale ko tom thinoi jum toromni khale adi ha kano je content je chatlinge nungai bane ba view yami ni nungai bane ko ahing je ne na wakan khalle ba ahing je content down kitang chala ba ai view je up down ka chana ra ba mama to chana duna arrive ni plan down jathara da tum ga yade ba ahing ji da ko kai tawji ge khana ni adu ahing tum da ba am yaukre ado content je asi ai khala ka je ikai bi ade ai ta sida karam haining e gaina bazar da ina preng nam chale ba ko mina ha comment hang e namai ikai khangde na ado edi ki khan bi de ba ko bazar da khoi gi kano asida budi nate moi respect taw yam nungsi mi simpham dongan be ni ba ko haidi simta lebiu law mayam chatle ba mayam kabo horaga mamai thangdo ga chatle ba ko adu moi thabak toy ni duna adu moi simpham ma tali ne ba moi paisa tali ne ba duna nom de chara du adu aina video nami ji jo ai apa ma simpham do tawjab ne duna ikai ninga leite se sida lei ai de maya tina nga jo ai tai ba ko comment ju chin moina chin ga thirak ku ai ka su khande saw leite do ai ju wakni akhoi benki mi amana sinda tawbiyo na laikai khudingi chapadi ngamaga aina pamjaba thabuk che tawbada kai kaningai leite leige sine ha yam fajaba wakalo na ada sai bazar chalaga video namba hairaga ne akhoi dagi handaki video doctor saraga chatki base sigi video idea je kai di lakhibono si content je ta senandi ai je kai tawdagi sum khalle ba ko ai dum Google da YouTube da dum thiba prank idea je pamjabni na ko aina puthokpa ngamda bu jawe ngamda ta thire ba duga idea di moi ma'am tawnarame ba Facebook da dum urakpudagi ko sisu Manipur tawba yani ado matawdi tamba duga wakhalon di khena ba tar moi matawdi tamme ko ai sin thiroi ba moi samai tawi adari ai ju ai gi oiba mong da tawge khalaga dan tawge ada ngasai doctor keno sida mayam ja ngakte ngang nei se ada comment su ngai re video du da su dum ja ngakte ne do sigi video ji dang gi oina da phau gi ba sing je kitang share taw biyo ai de video namro matung da ko aina konang da aina sum isana yeng jaba kan do ala osi tang taw madi kana sim tang hanjal madi mai pin da ba je dum lai je maya do phakto madi kana khangale ko mathang amuk doctor sageni adde loin taw ne suna aina khallo mayam do aina ngahak tu chapani thoina leitavida tawroge chapane ba baza chirinus ka do khudak ta leiraga ado mayam na mayam ngange thagar pu jawe tawnu khono jo hare do ai de loi maksa manai mayam loi mang nungsi thina nganga jo phajana nganga jo adum tawgini doctor sabagi video jima second part ama su lak story adu taragadi ado khara leira tawge gap khara thamaga
prank sum hanjan tawbuje amada khak tawbuje pamde ko Hoi. aduna sei tha manga tru ka gap le halaga sum tawba Sini mayam nungairije doctor saibagi asigi video jodi ahingda yengba male aise adudo aduga nokpase arobini aduda YouTuber oirakpa matamdagi oirakpadagi haitare adum dana phangba YouTuber oigibadagi phangba haitare lesson je karini haibini lesson je sije haidi mina khangak baje sida neba aina hena nungai grije kaina mina khangbe haraw du nataba amada akhona yu tawklabje ma akhoi matam dadi thoina hawrakpado adadi afaw ma lerame afaw kangu do ka share sidarak matam moiba de akhoi kangu adi kangum leba YouTube je jo mai base chat paneba akhoi base ama chat paneba base apne akhoi base ke je corona matam gi base ne ba koi sungan tawe da sum lambi da sa khangak bai tare adi nungai no adu maruina comment je sida nungai te mina pen bi ba subscribe ba yang khalak je si je ma na ma am na khang bi ba je sine sidagi sine hain lowe ado adum ragi punsi da haitare punsi da di thengna bi rakpa mayam jidagi lesson je kari ne haina haibini lesson tamho ba je ragi punsi dum hoji hek polok bode na ngasi bau gi dai thengna rakpa mayam jidagi lesson amatang haibiyo kari para tambiyo ya du bang bai tare ai am lai na nga kadran khala ko ne no ai gi di si je ai di am na wa khan je thoina luna kham jawe du ga yaing di lu handa ba si ne bai gi pam je lai mina lu le ma ju la hen ba si ne ba ai gi wa khan de do lesson je ke sunate afaba mi pun ba aduga afaba wahi wata ta ba afaba thabuk ji tawba si ga tane aduga mina nungsi rak ta ju ko adum aina nungsi sanba si ga si ga tane adum matam da lak chani bu question je matam di manghan bagi matam ji ma sukphang phanga maroi da haidi ngasai gi like tam bu chale haidi college alai ni di YouTube torai ni adum kan video semai ni adagi di yoga gi matang ji masu leire ado matam ji mangi buje khangor maroi ba ado dagi oina matam manghan bada khwai de gi nungai ba thabak se matam mangi bu khangau da ba thabak amtang haibiyo agara nupi baisa ba Daya ba lai nupa ni na nupi baisa nungai di adai taraga di nupi wari sabu je karma nupi do wari sabu nungai je dagi relationship status se ai ga khangna ba mi do adu ju ma ga sana me nungai re ena bit to lai na ado nupi ga dum sana bu nungai adu de atoba nupi de imana mam lai gena adu ma mu de sana adu jo ai ne nusi de nupi do phaw du mo ti mo da phaw bu dingam de adu tang ni khena the dagi relationship status de nupi wari sana ba ji ki adu du nungai ai nupi single oidre ha single oidre nupi koi pakhang ni nupa na nupi koi de di ai je nupa ni logi dro chope ada nupi koi da nupa sing di da kari ni de ado ai di nupi koi da nupa je amadi koi salo ana nupa ma gunam di wale hani adi bana angai di nate ko sai ku ma sure khalo mi ma do ma nupi koi ba ngam dri do ma kainom di wat pa natro walam ne du sek salo aina kwai am hai dam lai ye a pakhang ari boy gera a nupi di khang dre ko nupi gi di a pakhang na nupi korek ta ban pa do adu mati adagi section lo mai wa khan do kainom tor madam mangon da dong dong nga ngono mo da wari ya to pam di thoron mai sangsam lai ne nupi chu koi da nu pa je chu koi da nu pa ni ko si moi ma kok chikan am to ne ai thengna ram ai si da experience ni si ni aduna adu e thengna ra aro ako bara hairon da thengna ra ko thengna ra se karba mo ga thengna ra ki do hoji ki da nupi chu koi ai nupi koi da ba nu pa je anium thengna re ko karba mo ga thengna ra ki thengna ima na ba lai ta min ju thengna ba yaw re moi kok se aina thengna bu na oram bu ja fa bu di mam lem gan ni ko moi je sai ki positive mo yai ro ga si ba ta si ni lai la kwai do si da aina thengna ko de ne ba nupi koi da ba nu pa je mai kok si da amal lai ne ba ma nupi ama haiba ngamdri ne ba nupi ama ji da ma propose tawraga koi ba ngamdri ne ba ko adu wat pani na ko mai kok se adum akoina wari akupa sana bo nupi matangi mari khara chesna wari ka sa ba ja mo da suya ya de
ꯃꯉꯣꯟꯗ ꯌꯥꯝꯅ ꯗꯤꯞ ꯊꯤꯡꯀꯤꯡ ꯇꯧꯔꯒꯀꯣ ꯌꯥꯝ ꯂꯥꯟꯅ ꯈꯟꯕꯩ ꯇꯥꯏꯞ ꯂꯩ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯍꯦꯛ ꯈꯪꯅ ꯆꯥꯟꯅꯕꯗ ꯅꯨꯄꯤ ꯁꯨꯡꯀꯣꯏ ꯀꯣꯏꯗꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯕ ꯈꯔ ꯂꯤꯔꯛꯄꯗ ꯑꯗꯨꯗ ꯑꯀꯨꯞꯄ ꯍꯥꯏꯕꯤꯔꯣꯅꯨ ꯆꯍꯤ ꯃꯇꯥꯡꯁꯤꯃꯁꯨ ꯈꯔ ꯂꯤꯔꯛꯄ ꯍꯥꯏꯕꯅꯤꯀꯣ ꯂꯤꯔꯛꯄ ꯈꯔ ꯂꯤꯔꯛꯄ ꯆꯍꯤ 24 ꯁ꯭ꯋꯥꯏꯗ ꯈꯔ ꯌꯥꯔꯦ ꯄꯥꯈꯪ ꯐꯥꯔꯛꯑꯕꯅꯤꯅ ꯁ꯭ꯋꯥꯏ ꯑꯉꯥꯡꯗꯤ ꯍꯥꯏꯕ ꯌꯥꯗꯦ ꯑꯉꯥꯡꯗꯤ ꯀꯣꯏꯒꯤꯅꯣ ꯅꯨꯄꯤ ꯀꯣꯏ ꯃꯥꯡꯕꯅꯤ ꯌꯥꯝ ꯑꯉꯥꯡꯗꯁꯨ ꯍꯥꯏꯕꯤꯔꯝꯃꯦ ꯑꯍꯟꯒꯤꯁꯤꯁꯨ ꯍꯥꯏꯕꯤꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤ ꯃꯇꯥꯡꯁꯤꯃ ꯐꯖꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯗꯤ ꯈꯪꯍꯧꯗꯣꯏꯅꯦꯕ ꯀꯔꯝꯕ ꯅꯨꯄꯥꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯤꯃ ꯃꯇꯥꯡꯁꯤꯗ ꯈꯤꯇꯪ ꯈꯪꯖꯟꯍꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯃ ꯐꯖꯅ ꯁꯦꯌꯔ ꯇꯧꯕꯤꯔꯝꯕꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯅꯗꯤꯀꯣ ꯍꯣꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯤꯒꯤ ꯊꯕꯛ ꯂꯩꯇꯦꯕ ꯑꯁꯦꯡꯕꯅꯦ ꯅꯨꯄꯤꯅ ꯈꯟꯕꯅꯦꯕꯁꯦ ꯅꯨꯄꯤ ꯇꯁꯦꯡꯅ ꯍꯥꯏꯗꯣꯛꯄꯩꯅꯦꯕꯀꯣ ꯅꯨꯄꯤꯅ ꯈꯟꯅꯦꯕ ꯑꯁꯤ ꯅꯨꯄꯥꯁꯦ ꯐꯩ ꯑꯗꯨꯗꯣ ꯐꯕ ꯅꯠꯇꯦ ꯃꯅꯨꯡꯗ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯌꯥꯔꯦ ꯃꯈꯥ ꯍꯪꯉꯣ ꯑꯣꯀꯦ ꯃꯈꯥ ꯍꯪꯖꯔꯛꯀꯦ ꯑꯗ ꯑꯗꯨꯝ ꯑꯦꯅꯤ ꯁꯨꯄꯔ ꯍꯤꯔꯣ ꯑꯃꯒ ꯀꯣ ꯑꯗꯨꯝ ꯂꯥꯏꯐ ꯁ꯭ꯋꯤꯆ ꯇꯧ ꯇꯥꯔꯗꯤ ꯀꯔꯝꯕ ꯁꯨꯄꯔ ꯍꯤꯔꯣꯗꯤ ꯄꯥꯝꯕꯤ ꯑꯩ ꯀꯩꯅꯣ ꯄꯥꯝꯃꯦ ꯄꯥꯏꯕ ꯉꯝꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯗꯣꯏꯔꯥ ꯄꯥꯏꯕ ꯉꯝꯕꯗꯨꯅ ꯑꯃ ꯂꯩꯔꯦꯅ ꯑꯁꯤꯒꯤ ꯃꯇꯥꯡꯗꯤ ꯑꯩꯗꯤ ꯀꯩꯅꯣꯁꯦ ꯗꯣꯛꯇꯔ ꯏꯁꯇ꯭ꯔꯦꯟꯖꯇꯣ ꯌꯥꯝ ꯄꯥꯝꯃꯦ ꯃꯥꯏ ꯔꯤꯡ ꯇꯧꯔꯒ ꯇꯥꯛ ꯂꯝ ꯑꯃꯗ ꯆꯠꯄꯗꯣ ꯑꯗꯨ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯂꯝ ꯀꯣꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯂꯝ ꯍꯣꯏ ꯂꯝꯁꯨ ꯀꯣꯏꯅꯤꯡꯉꯦ ꯑꯗꯨ ꯇꯥꯔꯒ ꯃꯥꯏ ꯎꯡꯉꯒ ꯌꯧꯅꯤꯡ ꯃꯐꯝ ꯌꯧ ꯉꯝꯃꯤꯗꯅ ꯍꯥꯏꯗꯤ ꯑꯃꯦꯔꯤꯀꯥ ꯌꯧꯒꯦꯁꯨ ꯁꯦꯀꯦꯟ 4-5 ꯌꯧꯗꯣꯏꯅꯦꯕ ꯈꯔ ꯁꯨꯡꯉꯒ ꯇꯛ ꯌꯧꯕ ꯑꯗꯨ ꯄꯥꯝꯕ ꯍꯣꯏ ꯑꯗꯣ ꯗꯥꯒꯤ ꯇ꯭ꯔꯥꯚꯦꯜ ꯗꯦꯁꯇꯤꯅꯦꯁꯟꯁꯤꯁꯨ ꯗ꯭ꯔꯤꯝꯁꯦ ꯑꯩꯒꯤꯗꯤ ꯏꯃꯥ ꯂꯩꯕꯥꯛꯇ ꯄꯣꯛꯄꯅꯤꯅ ꯁꯤꯗꯕꯨꯗꯤ ꯂꯣꯏꯁꯟꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯗꯨꯝ ꯄ꯭ꯂꯥꯟꯁꯨ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯇꯣꯞꯄ ꯂꯝꯗ ꯐꯣꯔꯦꯟꯗ ꯆꯠꯂꯒ ꯑꯗꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯇꯥꯜꯂꯨꯒꯦꯗꯅ ꯂꯩꯌꯦ ꯍꯥꯏꯗꯤ ꯐꯣꯔꯦꯟꯁꯦ ꯑꯃꯍꯦꯛꯇ ꯑꯣꯏꯕ ꯌꯥꯏꯀꯣ ꯆꯩꯅꯥ ꯑꯣꯏꯕ ꯌꯥꯏ ꯍꯣꯏ ꯌꯣꯒꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯃꯈꯟ ꯆꯠꯂꯨꯔꯒ ꯀꯣꯟꯅꯪꯗꯕꯨꯗꯤ ꯁꯤ ꯍꯜꯂꯛꯀꯗꯕ ꯑꯗꯨꯒ ꯁꯥꯅ ꯃꯈꯟ ꯑꯔꯦꯞꯄꯗꯤ ꯂꯩꯇꯦ ꯌꯥꯔꯤꯉꯩꯒꯤ ꯆꯠꯅꯤꯡꯉꯦ ꯂꯝꯁꯦ ꯄꯩꯁꯥ ꯄꯥꯏ ꯃꯊꯧ ꯇꯥꯏꯗꯅ ꯑꯗꯣ ꯁꯤ ꯍꯥꯟꯅ ꯄꯩꯁꯥ ꯄꯥꯏꯔ ꯃꯇꯨꯡꯗ ꯑꯩꯅ ꯆꯠꯅꯤꯡꯕ ꯆꯠꯄ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯑꯩꯒꯤ ꯊꯃꯣꯏ ꯄꯦꯟꯕꯗꯣ ꯑꯗꯨ ꯑꯩ ꯑꯄꯦꯟꯕ ꯑꯣꯏꯔꯅꯤ ꯑꯗꯨꯗꯤ ꯈꯨꯝꯃꯒꯦꯗ ꯄꯨꯔꯥ ꯀꯩꯅꯣꯅꯦ ꯑꯗꯨꯗꯤ ꯍꯩꯕ ꯍꯩꯇꯕꯗꯨꯅ ꯑꯃꯅꯤꯗꯅ ꯈꯨꯝꯃꯗꯕꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯀꯩ ꯍꯪꯁꯤꯒꯦ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯏꯟꯖꯥꯡ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯏꯟꯖꯥꯡꯁꯦ ꯑꯩꯒꯤꯗꯤ ꯁꯨꯝ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯃꯌꯥꯝꯅꯀꯣ ꯑꯩꯗꯤ ꯁꯨꯝ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯏꯔꯣꯝꯕꯅꯗꯤ ꯈꯤꯇꯪ ꯄꯥꯝꯃꯦ ꯑꯗꯨ ꯍꯥꯎꯇꯗꯤ ꯄꯥꯝꯗꯦ ꯍꯥꯎꯔꯤꯉꯩꯒꯤ ꯄꯥꯝꯃꯦ ꯍꯥꯎꯕ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯍꯥꯎꯕꯁꯦ ꯍꯥꯏꯗꯤ ꯉꯥ ꯊꯣꯡꯕ ꯄꯥꯝꯃꯦꯅ ꯉꯥꯗꯣ ꯍꯥꯎꯗꯗꯤ ꯆꯥꯅꯤꯡꯗꯦꯕ ꯍꯥꯏꯗꯤ ꯆꯪ ꯂꯥꯎꯅ ꯄꯨꯊꯣꯔꯛꯄꯗꯣ ꯑꯗꯨ ꯆꯥꯅꯤꯡꯉꯦ ꯈꯤꯇꯪ ꯏꯔꯣꯝꯕꯗꯤ ꯍꯦꯟꯅ ꯄꯥꯝꯃꯦꯕꯀꯣ ꯃꯩꯇꯩꯒꯤꯗ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯒ ꯌꯦꯟ ꯊꯣꯡꯕ ꯄꯥꯝꯃꯦ ꯉꯥ ꯊꯣꯡꯕ ꯑꯗꯨꯗꯤ ꯂꯩꯇꯦꯕ ꯑꯗꯨꯒ ꯏꯔꯣꯝꯕꯗꯨꯁꯨ ꯍꯥꯎꯗꯗꯤ ꯄꯥꯝꯗꯦꯕ ꯑꯍꯥꯎꯕ ꯂꯩꯗꯅ ꯉꯥꯗꯨꯁꯨ ꯑꯍꯥꯎꯕ ꯍꯥꯎꯅ ꯊꯣꯡꯕ ꯑꯗꯨꯇꯪ ꯄꯥꯝꯃꯦ ꯑꯗ ꯍꯧꯖꯤꯛꯁꯦ ꯌꯨꯇ꯭ꯌꯨꯕꯔꯅꯤ ꯑꯗꯨꯒ ꯌꯣꯒꯥꯁꯨ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯕꯤꯔꯤ ꯑꯗꯣ ꯑꯗꯨꯝ ꯍꯣꯏ ꯀꯣꯂꯦꯖ ꯀꯥꯕꯤꯔꯤ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯄꯨꯂꯞ ꯏꯟꯁꯇ꯭ꯔꯛꯇꯔꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤꯕꯀꯣ ꯈꯤꯇꯪ ꯆꯠꯄ ꯈꯛꯇꯅꯦꯕ ꯑꯣꯏꯒꯦ ꯄ꯭ꯂꯦꯌꯔ ꯑꯣꯏꯔꯤꯕ ꯑꯣꯏꯒꯦ ꯍꯥꯏꯕꯅꯦꯕ ꯇꯝꯃꯤꯕ ꯑꯣꯏꯔꯤꯕ ꯑꯗꯣ ꯍꯣꯏ ꯂꯣꯏꯅꯃꯛꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯗꯥꯒꯤ ꯐ꯭ꯌꯨꯆꯔ ꯚꯤꯖꯟꯁꯦ ꯁꯤꯝꯇꯪꯒ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯀꯃꯥꯏꯅ ꯊꯝꯕꯤꯒꯦ ꯍꯥꯏꯕꯗꯣ ꯒꯣꯜꯁꯦ ꯑꯩꯁꯦ ꯊꯕꯛ ꯑꯇꯣꯞꯄ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯟꯁꯦ ꯏꯄꯣꯛ ꯄꯣꯛꯇꯕ ꯑꯗꯣ ꯌꯨꯇꯨꯕꯁꯦ ꯑꯗꯨꯝ ꯇꯧꯔꯅꯤꯅ ꯌꯨꯇꯨꯕꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯊꯝꯅꯦꯕ ꯁꯥꯏꯠꯇ ꯑꯗꯨꯝ ꯇꯧꯅꯤ ꯁꯤꯗ꯭ꯔꯤꯐꯥꯎ ꯇꯧꯅꯤ ꯁꯤꯔꯐꯥꯎ ꯄ꯭ꯔꯦꯡ ꯍꯥꯏꯗꯤ ꯍꯟꯅꯨꯔꯐꯥꯎ ꯄ꯭ꯔꯦꯡ ꯇꯧꯅꯦꯕ ꯍꯟꯅꯨꯕꯩ ꯄ꯭ꯔꯦꯡ ꯐꯥꯎ ꯑꯩ ꯑꯗꯨꯝ ꯁꯤ ꯇꯧꯔꯗꯤ ꯐꯖꯅꯤ ꯈꯟꯕ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯍꯟꯅꯨꯔꯛꯄꯒꯤ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯦ ꯂꯣꯏꯔꯦꯗꯤ ꯄꯨꯔꯥ ꯂꯣꯏꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯤꯒ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯍꯟꯅꯨꯔꯁꯨ ꯄ꯭ꯔꯦꯡ ꯇꯧꯕ ꯌꯥꯕꯒꯤ ꯀ꯭ꯂꯨꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯈꯜꯂꯤꯁꯦ ꯌꯣꯒꯁꯦ ꯃꯥꯁꯇꯔ ꯂꯣꯏꯁꯤꯜꯂꯒ ꯑꯩ ꯀꯩꯅꯣꯗꯤ PhD ꯇꯧꯔꯔꯣꯏꯕꯀꯣ ꯑꯗꯨꯒ ꯌꯣꯒꯒꯤ ꯑꯦꯛꯖꯥꯝ ꯃꯆꯥ ꯂꯩꯌꯦꯕ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯨꯝꯕ ꯇ꯭ꯔꯦꯅꯤꯡ ꯃꯆꯥ ꯆꯠꯊꯣꯛꯏꯗꯅ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯔꯒꯅ ꯁꯔꯀꯥꯔꯒꯤ ꯀꯣꯂꯦꯖ ꯑꯃꯗ ꯍꯧꯖꯤꯛꯇꯤ ꯏꯟꯁꯇ꯭ꯔꯛꯇꯔ ꯃꯌꯥꯝ ꯀꯧꯔꯦꯕꯀꯣ ꯑꯗ ꯑꯃ ꯑꯣꯏꯁꯟꯕ ꯑꯣꯏꯗ꯭ꯔꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯖꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯗ ꯋꯥꯈꯜ ꯂꯩ ꯌꯣꯒꯁꯤꯗ ꯑꯣꯏꯅ ꯍꯤꯡ ꯇꯧꯕ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯌꯣꯒꯗ ꯌꯥꯝ ꯉꯥꯎꯖꯕꯗꯤ ꯅꯠꯇꯦ ꯍꯤꯟꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨ ꯌꯥꯔꯁꯨ ꯄꯥꯝꯖꯕꯗꯣ ꯉꯁꯥꯏꯒꯤ ꯍꯛꯆꯥꯡ ꯐꯗꯣꯏꯅꯤ ꯋꯥꯈꯜ ꯁꯥꯟꯇꯤ ꯂꯣꯏꯅꯃꯛ ꯑꯗꯨꯒ ꯃꯌꯥꯝꯗꯨꯁꯨ ꯁꯨꯝ ꯋꯥꯈꯟꯗꯣ ꯍꯛꯆꯥꯡ ꯐꯅ ꯂꯩꯍꯟꯅꯤꯡꯕ ꯑꯗꯣ ꯌꯣꯒꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯅꯤ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯇꯥꯟꯕ ꯌꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯌꯣꯒꯁꯦ ꯄꯥꯝꯅꯕ ꯍꯧꯒꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯍꯤꯡꯕꯁꯤ ꯑꯗꯨꯝ ꯌꯥꯕꯒꯤ ꯃꯃꯤꯁꯨ ꯎꯕ
ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯨꯅ ꯌꯣꯒꯗ ꯑꯣꯏꯅ ꯂꯩꯔꯤ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨ ꯈꯔ ꯍꯣꯡꯈꯤꯕꯁꯨ ꯌꯥꯏꯀꯣ ꯁꯤꯗ ꯍꯥꯏꯔꯝꯃꯦꯅ ꯍꯌꯦꯡ ꯗꯣꯛꯇꯔ ꯑꯣꯏꯔ ꯗꯣꯛꯇꯔꯗꯤ ꯑꯣꯏꯔ ꯆꯍꯤ ꯍꯦꯟꯈ꯭ꯔꯦ ꯍꯌꯦꯡ ꯀꯩꯅꯣ ꯑꯐꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔ ꯂꯩꯔꯝꯃꯦ ꯅꯪ ꯀꯩꯅꯣꯒ ꯍꯥꯏꯅꯦꯕꯗꯣ ꯇꯝꯕꯗꯤ ꯉꯝꯗꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯋꯥꯈꯜꯁꯦ ꯑꯗꯣ ꯑꯦꯛꯖꯥꯝꯗꯤ ꯃꯆꯥ ꯃꯌꯥꯝ ꯊꯥꯒꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯤꯗꯅ ꯍꯦꯟꯅ ꯈꯟꯕꯗꯣ ꯁꯤꯗꯅ ꯍꯦꯟꯅ ꯆꯪꯅꯤꯡꯕ ꯑꯃ ꯄꯣꯛꯄ ꯑꯣꯐꯤꯁꯔ ꯑꯣꯏꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟꯁꯨ ꯗꯥꯗ ꯂꯩꯔꯤ ꯍꯥꯏꯕꯅꯦꯕ ꯍꯣꯏ ꯑꯦꯛꯖꯥꯝ ꯊꯥꯔ ꯇꯝ ꯉꯝꯗꯦꯅ ꯀꯣꯛ ꯑꯃ ꯐꯥꯎꯗꯣꯔꯣ ꯑꯣꯐꯤꯁꯔ ꯑꯣꯏ ꯂꯩꯔꯝꯃꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯔꯗ ꯑꯦꯀꯦ ꯗꯣꯡꯖꯥꯗꯣ ꯍꯥꯏꯔꯣꯏꯗꯣꯏꯅꯦꯕ ꯍꯦꯛꯇ ꯃꯥꯅꯤ ꯁꯥꯔ ꯍꯦꯛꯇ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤꯗ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯗ ꯀꯔꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯗꯥꯒꯤ ꯋꯥꯐꯝ ꯑꯃꯅꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯍꯥꯟꯕꯗ ꯉꯥꯛꯂꯧ ꯀꯣ ꯉꯥꯛꯂꯧꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯃꯤꯡꯁꯦ ꯀꯃꯥꯏꯅ ꯊꯣꯛꯂꯛꯏꯅꯣꯗꯤ ꯈꯪꯗꯦ ꯑꯃꯗꯤ ꯂꯩ ꯅꯪ ꯑꯝꯇ ꯍꯥꯏꯌꯨꯗꯅ ꯀꯃꯥꯏꯅ ꯊꯣꯛꯂꯛꯏꯅꯣꯗꯣ ꯍꯥꯏꯗꯤ ꯉꯥꯛꯂꯧ ꯑꯁꯦ ꯂꯧ ꯑꯃꯁꯨ ꯌꯥꯎꯁꯜꯂꯦꯗꯅ ꯉꯥꯛꯂꯧ ꯑꯁꯦ ꯃꯩꯇꯩ ꯃꯔꯣꯟꯁꯨ ꯑꯣꯏꯔꯦ ꯁꯤꯒꯤꯁꯨ ꯐꯖꯅ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯉꯥꯛꯂꯧ ꯍꯥꯏꯁꯦ ꯀꯩꯅꯣꯁꯤ ꯈꯪꯗꯕ ꯑꯩꯅ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨꯗꯨꯃ ꯅꯪ ꯍꯥꯏꯔꯅꯤꯗꯅ ꯑꯗꯨꯗꯨꯃ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯅꯦꯕ ꯌꯥꯔꯦ ꯉꯥꯛꯂꯧꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯑꯍꯥꯟꯕꯗꯀꯣ ꯑꯩꯒꯤꯁꯨ ꯇꯧꯁꯟꯕꯤꯔꯣ ꯍꯣꯍꯥꯁꯨ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯁꯤ ꯈꯛꯇꯅꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒꯁꯨꯀꯣ ꯅꯨꯡꯁꯤꯅꯅꯕꯒꯤ ꯃꯆꯥꯛꯇꯣ ꯑꯩꯅ ꯄꯤꯕ ꯉꯝꯕ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯑꯍꯜ ꯂꯃꯟꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯄꯥꯕ꯭ꯂꯤꯛꯇ ꯇꯧꯕꯁꯦ ꯄꯥꯕ꯭ꯂꯤꯛꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯉꯥꯎꯖꯕ ꯑꯗꯨꯅ ꯄꯥꯕ꯭ꯂꯤꯛꯁꯤꯗ ꯑꯩ ꯄꯦꯜꯍꯟꯕ ꯉꯝꯕ ꯑꯩꯅꯒ ꯄꯩꯁꯥ ꯄꯥꯏꯔꯗꯤ ꯃꯈꯟ ꯃꯈꯟ ꯇꯧꯒꯦ ꯈꯜꯂꯤꯕꯀꯣ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯩ ꯃꯤꯃꯥꯟꯅꯗꯕ ꯃꯌꯥꯝꯁꯨ ꯂꯩꯗꯅ ꯁꯤ ꯃꯇꯦꯡ ꯅꯨꯡꯉꯥꯏꯅ ꯌꯨꯝꯒ ꯁꯥꯗꯣꯛꯀꯦꯒ ꯈꯟꯕ ꯂꯩꯌꯦꯕ ꯁꯤ ꯇꯧꯕ ꯉꯝꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯄꯥꯡꯗ꯭ꯔꯕꯨꯗꯤ ꯌꯥꯗꯦ ꯑꯗꯨꯁꯨ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯒꯦꯕ ꯑꯩꯅ ꯁꯛ ꯀꯥꯛꯄꯗꯤ ꯅꯠꯇꯦꯕ ꯑꯩꯅ ꯇꯧꯗꯗꯤ ꯀꯩꯁꯨ ꯃꯌꯥꯝꯅ ꯄꯥꯝꯃꯣꯏꯕ ꯑꯩꯅ ꯇꯧꯔꯤꯉꯩꯗꯨꯗ ꯄꯦꯟꯕꯤꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯁꯤꯇꯪꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯃꯅ ꯑꯃꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯌꯥꯝꯅ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯇꯧꯕ ꯄ꯭ꯔꯦꯡ ꯃꯌꯥꯝꯗꯣ ꯃꯤ ꯎꯁꯤꯠꯇꯕꯩ ꯇꯧꯕ ꯅꯠꯇꯦꯕ ꯌꯥꯝꯅ ꯑꯩꯁꯦ ꯀꯩꯁꯨ ꯈꯟꯗꯦꯕꯀꯣ ꯃꯤꯁꯤꯗꯀꯣ ꯗꯥꯏꯔꯦꯛ ꯀ꯭ꯂꯣꯁꯇ ꯑꯣꯏꯁꯟꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯕ ꯃꯤ ꯁꯥꯎꯅꯤꯡꯕꯗꯤ ꯌꯥꯎꯔꯝꯒꯅꯤ ꯑꯩꯅ ꯑꯗꯨꯝ ꯑꯩ ꯗꯥꯏꯔꯦꯛ ꯀ꯭ꯂꯣꯁ ꯑꯣꯏꯁꯟꯕꯅꯦꯕ ꯑꯗꯨꯝ ꯑꯩꯅ ꯐꯥꯎꯔꯛꯄꯗꯣ ꯀꯣꯛ ꯇꯧꯁꯟꯕꯅꯤ ꯁꯦꯝꯕ ꯁꯥꯕ ꯑꯝꯇ ꯅꯠꯇꯦ ꯁꯤꯗ ꯁꯣꯏꯕ ꯃꯌꯥꯝ ꯌꯥꯎꯔꯤꯗꯅ ꯃꯤꯅꯤꯅ ꯑꯩꯁꯨ ꯃꯤꯅꯤ ꯑꯗꯣ ꯑꯔꯥꯟ ꯑꯩꯈꯣꯏꯗꯣ ꯈꯔ ꯉꯥꯛꯅꯔꯒ ꯃꯥꯗꯤ ꯁꯤꯅꯤ ꯈꯔ ꯉꯥꯛꯅꯕ ꯑꯩ ꯁꯣꯏꯗꯅꯕꯁꯨ ꯍꯣꯠꯅꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯣꯠꯅꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯗꯗꯥꯅ ꯉꯁꯥꯏ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯣ ꯍꯥꯏꯕꯤꯔꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯣꯠꯅꯗꯣꯏꯅꯤ ꯍꯣꯠꯅꯕꯗꯣ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯗꯗꯥ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯃ ꯂꯧꯖꯒꯦ ꯑꯩꯗꯤ ꯑꯗꯨꯅ ꯈꯔꯒ ꯍꯪꯈꯤꯗ꯭ꯔꯥ ꯀꯣꯏꯁꯟꯁꯦ ꯄꯥꯝꯕ ꯈꯔꯒ ꯍꯪꯈꯣ ꯉꯥꯏꯈꯣ ꯂꯣꯏꯁꯟꯒꯤꯅꯨ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯍꯥꯟꯅ ꯏꯀꯥꯏꯔꯝꯃꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯈꯠꯂꯛꯑꯦꯕ ꯑꯩꯕꯨ ꯂꯣꯏꯁꯜꯂꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯣꯏꯁꯟꯁꯦ ꯍꯪꯒꯣ ꯑꯃꯅꯤ ꯍꯪꯈꯤꯁꯤꯔꯅꯦ ꯂꯩꯔ ꯑꯩꯕꯨ ꯅꯝꯐꯨꯗ ꯍꯪꯍꯟꯕꯗꯣ ꯏꯃꯥꯁꯨ ꯌꯦꯡ ꯂꯩꯔꯝꯃꯦ ꯃꯅꯤꯡꯁꯤꯗ ꯏꯀꯥꯏꯔꯦ ꯅꯨꯄꯤ ꯃꯇꯥꯡ ꯌꯥꯝ ꯍꯥꯏꯔꯨꯔꯒ ꯏꯀꯥꯏꯖꯔꯦ ꯀꯣꯏꯁꯟꯁꯦ ꯑꯃ ꯑꯅꯤꯇꯪ ꯃꯈꯥ ꯍꯥꯞꯆꯤꯜꯂꯁꯦ ꯑꯗꯨꯗꯤ ꯂꯣꯏꯁꯟꯗ꯭ꯔꯤꯉꯩꯗ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯗꯗꯥꯒꯤ ꯇꯣꯛꯁꯤꯛ ꯇ꯭ꯔꯥꯏꯠ ꯑꯝꯇꯪ ꯔꯤꯚꯤꯜ ꯇꯧꯕꯤꯔꯝꯃꯣ ꯀꯩꯕ ꯇꯣꯛꯁꯤꯛ ꯇ꯭ꯔꯥꯏꯠꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯖꯒꯥ ꯍꯥꯏꯇꯥꯔꯦ ꯗꯗꯥꯒꯤ ꯍꯥꯏꯗꯤ ꯁꯤꯕꯨꯗꯤ ꯎꯠꯇꯦꯕꯀோ ꯑꯩ ꯀꯣꯏꯕ ꯅꯨꯄꯤꯁꯦ ꯁꯤꯗꯗꯤ ꯈꯔ ꯑꯣꯏ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯣꯏꯕ ꯖꯥꯠꯅꯣꯗꯣ ꯈꯪꯅꯤꯡꯕ ꯑꯣꯏꯇꯥꯔ ꯍꯥꯏꯗꯤ ꯑꯩ ꯅꯨꯡꯁꯤꯕꯅꯤꯅ ꯍꯥꯏꯗꯤ ꯈꯔ ꯌꯥꯝꯅ ꯐ꯭ꯔꯤꯕꯨꯗꯤ ꯊꯥꯗꯦ ꯑꯗꯨꯒ ꯐ꯭ꯔꯤꯁꯨ ꯊꯥꯔꯣꯏ ꯈꯔ ꯍꯥꯏꯗꯤ ꯈꯔ ꯏꯁꯧ ꯂꯥꯡꯒꯟꯕ ꯑꯗꯨꯝ ꯈꯔ ꯁꯤꯗ ꯈꯔ ꯑꯣꯏ ꯑꯗꯨꯒ ꯑꯩꯒꯤꯗꯤꯀꯣ ꯇꯣꯛꯁꯤꯛꯃꯛꯇꯤ ꯅꯠꯇꯦ ꯅꯪꯅ ꯑꯩꯁꯦ ꯇꯤꯟꯅꯅꯤꯡꯉꯕ ꯇꯤꯟꯅꯔꯅꯤ ꯅꯪꯅ ꯑꯩ ꯇꯤꯟꯅꯅꯤꯡꯗꯕ ꯇꯤꯟꯅꯔꯣꯏ ꯍꯥꯏꯗꯤ ꯑꯩꯗꯤ ꯌꯥꯝ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯩꯒꯤꯗꯤ ꯅꯪꯅ ꯑꯩꯁꯦ ꯄꯥꯝꯗꯦꯗꯅ ꯋꯥꯔꯤ ꯐꯥꯏꯕ ꯅꯪꯁꯦ ꯑꯩꯅ ꯍꯥꯏꯔꯛꯑꯦ ꯈꯜꯂꯣꯕꯀꯣ ꯅꯪꯅ ꯑꯩ ꯄꯥꯝꯗ꯭ꯔꯦꯅ ꯑꯩ ꯅꯉꯣꯟꯗ ꯇꯛꯄ ꯄꯥꯝꯗꯦꯕ ꯑꯩꯒꯤꯗꯤ ꯅꯪꯅ ꯄꯥꯝꯗ꯭ꯔꯦ ꯑꯩꯁꯨ ꯑꯃ ꯂꯥꯛꯆꯔꯅꯤ ꯌꯥꯝ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁꯇ ꯂꯩꯕ ꯄꯥꯝꯕ ꯃꯊꯥ ꯌꯥꯝ ꯁꯥꯅꯤꯡꯗꯕ ꯃꯊꯥ ꯌꯥꯝ ꯁꯥꯅꯤꯡꯗꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯗꯣ ꯅꯨꯄꯤꯗꯨꯗꯤ ꯈꯔꯗꯤ ꯇꯣꯛꯁꯤꯛ ꯑꯣꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯌꯥꯝ ꯑꯣꯏꯔꯝꯃꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯔ ꯐꯔꯛꯑꯦ ꯑꯩ ꯀꯥꯟꯅꯗ꯭ꯔꯦꯅ ꯈꯜꯂꯦ ꯀꯩꯗꯧꯅꯗꯣꯏꯅꯣ ꯇꯣꯛꯁꯤꯛ ꯑꯣꯏꯕꯁꯦ ꯋꯥꯁꯤꯜꯂꯛꯄ ꯍꯥꯏꯗꯤ ꯀꯥꯟꯅꯗꯕꯗ ꯔꯦꯀꯣꯔꯠ ꯑꯣꯏꯕꯒꯤꯀꯣ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯊꯣꯛꯈ꯭ꯔꯦꯕ ꯑꯗꯩ ꯀꯥꯟꯅꯗ꯭ꯔꯦꯅ ꯑꯣꯀꯦ ꯇꯣꯛꯁꯤꯛ ꯑꯣꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯅꯝꯃ ꯍꯥꯏꯖꯒꯦ ꯑꯗꯨꯝ ꯃꯥꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯏꯗꯣꯏꯔꯥ ꯌꯥꯝ ꯃꯨꯟꯅ ꯍꯪꯖꯅꯤꯡꯉꯛꯄꯗꯣ ꯍꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯊꯥꯏꯅꯩ ꯋꯥꯔꯤꯅꯤꯗꯅ
ꯊꯥꯏꯅꯒꯤꯗ ꯑꯣꯏꯈꯤꯕꯗꯣ ꯊꯥꯏꯅꯒꯤꯗ ꯑꯣꯏꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯏꯍꯟꯅꯤꯡꯗꯕ ꯑꯗꯒꯤ ꯁꯤꯗꯤ ꯑꯗꯣ ꯑꯣꯏꯁꯨ ꯑꯣꯏꯔꯤꯕꯀꯣ ꯍꯧꯖꯤꯛ ꯈꯔꯁꯤ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯤ ꯑꯗꯨꯗꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯗꯨꯗꯒꯤ ꯐꯟ ꯐꯦꯛ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯐꯟ ꯐꯦꯛ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯁꯨ ꯂꯩꯄꯗ ꯐꯟ ꯐꯦꯛ ꯍꯥꯏꯁꯦ ꯑꯩꯒꯤꯗꯤ ꯑꯩꯅ ꯅꯣꯛꯄꯁꯦ ꯁꯤ ꯃꯉꯥꯏ ꯑꯩꯒꯤ ꯈꯨꯅꯣꯛꯁꯦ ꯊꯤꯌꯦꯕ ꯇꯁꯦꯡꯅ ꯑꯩ ꯈꯣꯟꯖꯦꯜꯁꯨ ꯊꯤ ꯑꯩ ꯈꯪꯖꯩꯌꯦꯕꯀோ ꯑꯩꯅ ꯅꯣꯛꯑꯒ ꯃꯌꯥꯝꯅ ꯅꯣꯛꯄꯗꯣ ꯑꯩꯗꯤ ꯑꯗꯨ ꯑꯣꯏꯔꯒ ꯅꯣꯛꯄꯁꯤꯅꯦꯕ ꯑꯗꯨꯗꯤ ꯄꯣꯠꯁꯛ ꯑꯃ ꯑꯦꯅꯤ ꯗꯗꯥꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯋꯥꯏꯗꯗꯤ ꯂꯩꯇꯕ ꯃꯌꯥꯝꯅ ꯐꯪꯗꯕ ꯂꯩꯔꯝꯗꯕ ꯍꯥꯟꯅ ꯂꯩꯔꯝꯗꯕ ꯗꯗꯥꯅꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯀꯥꯏꯅ ꯈꯟꯕ ꯄꯣꯠꯁꯛꯁꯤꯃ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏ ꯇꯥꯔꯗꯤ ꯏꯟꯚꯦꯟ ꯇꯧꯕꯤꯌꯣ ꯍꯥꯏꯔꯗꯤ ꯀꯔꯝꯕ ꯄꯣꯠ ꯄꯨꯊꯣꯛꯄꯤꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯅ ꯄꯨꯊꯣꯛꯅꯤꯡꯕ ꯂꯩꯌꯦ ꯏꯟꯚꯦꯟꯁꯟꯒꯤꯗꯤꯀꯣ ꯀꯩꯅꯣꯁꯦ ꯌꯨꯇꯨꯕꯇ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯗꯅ ꯁꯤꯗ ꯑꯩꯈꯣꯏ ꯃꯈꯣꯟ ꯇꯥꯔꯦ ꯑꯗꯩꯗꯤ ꯌꯦꯡꯕ ꯐꯪꯉꯦ ꯃꯅꯝꯒꯤꯁꯦ ꯁꯤꯇꯪꯒ ꯄꯨꯊꯣꯛꯅꯤꯡꯉꯤ ꯃꯅꯝ ꯅꯝꯕꯩꯁꯦ ꯑꯩꯅꯒ ꯆꯥꯔ ꯃꯅꯝ ꯅꯝꯕꯗ ꯑꯩꯅꯒ ꯅꯝꯊꯤꯕꯒ ꯇꯧꯔ ꯃꯌꯥꯝ ꯌꯦꯡ ꯉꯝꯗꯕꯗꯣ ꯑꯗꯨꯝꯇꯪ ꯄꯥꯝꯃꯦ ꯑꯗꯨꯒꯤ ꯏꯟꯚꯦꯟꯁꯟ ꯑꯩ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯨꯊꯣꯔꯛꯀꯗꯗꯤ ꯈꯪꯗꯦꯕꯀꯣ ꯑꯩꯅ ꯈꯜꯂꯤꯅꯦ ꯁꯤ ꯄꯨꯊꯣꯛꯄ ꯌꯥꯗꯕ ꯆꯥꯔꯅ ꯈꯜꯂꯤꯅꯦꯕ ꯅꯪꯅ ꯆꯥꯕ ꯎꯔꯦꯗꯅ ꯑꯗꯩ ꯃꯍꯥꯎꯕꯨꯗꯤ ꯈꯪꯂꯝꯃꯔꯣꯏꯀꯣ ꯁꯤꯗꯤ ꯌꯥꯝ ꯇꯥꯡꯈ꯭ꯔꯦ ꯅꯪꯅ ꯆꯥꯗꯣꯏꯅꯤꯅ ꯃꯅꯝꯁꯤꯗꯤ ꯑꯩ ꯌꯨꯝ ꯊꯣꯡꯉꯁꯨ ꯂꯩꯀꯥꯏ ꯅꯝꯃꯤꯗꯅ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯌꯨꯇꯨꯕꯁꯤꯗꯁꯨ ꯊꯥꯔꯒ ꯃꯅꯝꯁꯤꯗꯪ ꯅꯝ ꯌꯥꯔꯗꯤꯀꯣ ꯚꯤꯗꯤꯑꯣꯁꯤꯗ ꯁꯤꯇꯪ ꯅꯨꯡꯉꯥꯏꯌꯦ ꯁꯤꯇꯪ ꯉꯝꯗꯤ ꯄꯨꯊꯣꯛꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯍꯤꯡꯗ ꯃꯨꯛꯕꯥꯡ ꯌꯦꯡꯉ ꯆꯥꯛ ꯂꯥꯝꯃꯤꯗꯅ ꯑꯗꯨ ꯃꯅꯝꯒ ꯅꯝꯃꯗꯤ ꯃꯅꯝ ꯀꯃꯥꯏꯅ ꯅꯝ ꯇꯧꯔꯅꯤ ꯇꯥꯔꯒꯗꯤ ꯌꯨꯇꯨꯕꯀ ꯀꯥꯏꯔ ꯆꯦꯟꯗꯣꯏꯅꯦ ꯁꯣꯏ ꯉꯥꯝꯗꯅ ꯃꯣꯏꯒ ꯊꯣꯛꯆꯜꯂꯛꯑꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯤꯇꯪꯗꯤ ꯄꯨꯊꯣꯛꯄ ꯌꯥꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯣ ꯈꯔꯗꯤ ꯄꯨꯊꯣꯔꯛꯄꯁꯨ ꯌꯥꯏꯁꯦ ꯑꯗꯣ ꯁꯤ ꯑꯩ ꯉꯝ ꯇꯥꯔꯗꯤ ꯑꯩ ꯉꯝꯅꯤꯡꯉꯦ ꯇꯌꯥꯔꯒ ꯑꯗꯨꯝ ꯃꯩ ꯊꯥꯖꯤꯜꯂ ꯆꯨꯔꯨꯞꯀ ꯀꯥꯝꯁꯤꯜꯂꯗꯤ ꯑꯩ ꯊꯛꯄ ꯊꯛꯇꯕꯤ ꯅꯠꯇꯕꯤꯗꯀꯣ ꯆꯨꯞ ꯆꯥꯠ ꯆꯤꯡꯂ ꯀꯥꯝꯖꯜꯂ ꯃꯅꯝꯗꯣ ꯄꯪꯒ ꯅꯝꯕꯗꯣ ꯑꯁꯀ ꯍꯟꯗꯣꯛꯅꯤ ꯃꯌꯥꯝ ꯑꯗꯨꯃꯗꯤ ꯌꯥꯏꯌꯦꯅ ꯈꯜꯂꯦ ꯑꯗꯣ ꯄꯨꯊꯣꯔꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯩꯅꯗꯤ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯩꯅ ꯉꯝ ꯇꯥꯔꯗꯤ ꯉꯝꯃꯒꯗꯤ ꯄꯨꯊꯣꯛꯅꯤ ꯑꯗꯨꯗꯣ ꯄꯥꯝꯃꯦꯕ ꯑꯗꯨꯃꯛ ꯃꯍꯥꯎ ꯐꯪꯍꯟꯅꯤꯡꯉꯦꯕ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯣ ꯑꯗꯣ ꯅꯪ ꯈꯟꯕ ꯌꯥꯎꯈ꯭ꯔꯕ ꯍꯣꯏ ꯑꯗꯨꯐꯥꯎꯗꯤ ꯈꯟꯖꯤꯜꯂꯨꯗꯦ ꯉꯁꯤꯗꯒꯤꯗꯤ ꯃꯨꯛꯕꯥꯡ ꯌꯦꯡꯕ ꯈꯨꯗꯤꯡꯒꯤ ꯈꯜꯂꯛꯇꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯅꯝꯗꯪ ꯇꯥꯕꯗ ꯄꯨꯛ ꯊꯟꯒꯠꯄ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯃꯨꯛꯕꯥꯡ ꯃꯌꯥꯝꯁꯦ ꯑꯍꯤꯡꯗ ꯆꯥꯛ ꯂꯥꯝꯕ ꯌꯦꯡꯉꯤꯁꯤ ꯑꯔꯣꯏꯕꯤꯅꯦꯕ ꯑꯁꯤꯁꯦ ꯑꯩꯅ ꯌꯥꯅꯤ ꯈꯟꯕ ꯃꯔꯝ ꯂꯩꯌꯦꯕꯀꯣ ꯌꯥꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯥꯎꯟꯁꯨ ꯇꯥꯔꯛꯏꯅꯤꯗꯅ ꯁꯥꯎꯟꯁꯤꯁꯨ ꯇꯥꯔꯛꯏꯅꯦꯕ ꯑꯗꯩ ꯎꯕꯗꯨꯗꯤ ꯑꯃꯔꯣꯝꯗ ꯂꯥꯏꯈ꯭ꯔꯦ ꯁꯥꯎꯟ ꯇꯥꯔꯛꯄꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯐꯣꯟꯗ ꯇꯥꯔꯛꯇꯣꯏꯅꯦꯕ ꯋꯥꯔꯤ ꯍꯧꯖꯤꯛ ꯇꯥꯕ ꯌꯥꯗꯣꯏꯅꯤꯗꯅ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯁꯤꯁꯦ ꯌꯥꯕꯗꯤ ꯌꯥꯏ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯅꯝꯒꯤ ꯃꯇꯥꯡ ꯃꯅꯝꯁꯦ ꯄꯨꯊꯣꯛꯑꯗꯤ ꯌꯥꯔꯦ ꯑꯩ ꯑꯣꯜꯂꯛꯀꯅꯤ ꯔꯦꯗꯤꯗ ꯂꯩꯕꯒꯤ ꯇꯥꯏꯞꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯗꯗꯥꯒꯤ ꯌꯪꯒꯔ ꯁꯦꯜꯐ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯀꯩꯝꯇ ꯑꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗꯣ ꯑꯗꯨꯏ ꯃꯇꯝꯗꯨꯗ ꯗꯗꯥ ꯍꯧꯖꯤꯛꯀꯤ ꯁꯦꯜꯐꯁꯤꯅ ꯑꯗꯨꯝ ꯀꯩ ꯋꯥꯐꯝ ꯈꯛꯇꯪ ꯊꯝꯕꯤꯌꯣ ꯍꯥꯏꯇꯥꯔꯗꯤ ꯀꯩ ꯋꯥꯐꯝ ꯍꯥꯏꯕꯤꯗꯧ ꯃꯥꯜꯂꯦ ꯁꯤ ꯑꯣꯏꯕꯒꯤꯗꯤ ꯑꯍꯣꯡꯕꯗꯤ ꯊꯣꯏꯅ ꯂꯩꯇꯦꯕꯀꯣ ꯑꯗꯨꯝ ꯑꯩꯅ ꯊꯥꯏꯅ ꯑꯣꯏꯔꯛꯄꯗꯣ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯍꯣꯡꯅ ꯎꯕꯤꯕ ꯂꯩꯌꯦꯕ ꯅꯪꯅ ꯑꯩ ꯀꯧꯔꯛꯏꯁꯤꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯁꯤꯒꯨꯝꯕꯁꯦ ꯑꯩꯒꯤꯗꯤ ꯇꯁꯦꯡꯅ ꯑꯩ ꯑꯁꯤꯅꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅꯤ ꯄꯨꯟꯁꯤꯒꯤꯀꯣ ꯑꯩꯗꯤ ꯁꯨꯝꯕ ꯊꯣꯏꯅ ꯏꯟꯇꯔꯦꯁꯇꯤ ꯂꯩꯇꯦꯕ ꯑꯗꯨꯝ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯒ ꯂꯩꯕ ꯄꯥꯝꯖꯕ ꯃꯤꯅꯦꯕ ꯑꯗꯨꯅ ꯃꯤꯅ ꯑꯗꯨꯝ ꯑꯍꯣꯡꯕ ꯄꯤꯔꯛꯑꯦꯕ ꯅꯪ ꯁꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤ ꯇꯧꯕ ꯌꯥꯝ ꯐꯕ ꯑꯃꯅꯀꯣ ꯑꯩꯁꯦ ꯀꯥꯔꯟ ꯇꯧꯅꯤꯡꯕ ꯈꯔꯗꯤ ꯍꯟꯕ ꯑꯩꯅ ꯀꯥꯔꯟ ꯇꯧ ꯑꯩꯁꯦ ꯍꯧꯖꯤꯛ ꯚ꯭ꯌꯨꯁꯦ ꯍꯧꯖꯤꯛ 10K ꯈꯛ ꯌꯦꯡꯉꯁꯨꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯌꯨ ꯉꯥꯎꯔꯒꯗꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯥꯔꯨꯕꯗ ꯑꯩ ꯚ꯭ꯌꯨꯁꯦ ꯄꯛ ꯋꯥꯡꯅꯦꯕ ꯚꯥꯏꯔꯦꯜ ꯊꯨꯅ ꯆꯠꯅꯦꯕ ꯍꯥꯏꯗꯤ ꯂꯩꯌꯦꯕ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯊꯣꯛꯎꯕꯅꯤꯅ ꯁꯤ ꯃꯌꯥꯝ ꯐꯔꯦ ꯀꯟꯇ꯭ꯔꯣꯜ ꯈꯔ ꯇꯧꯍꯜꯂꯦꯕ ꯈꯟꯊꯍꯟꯕꯒꯤ ꯆꯥꯡꯁꯦ ꯁꯤ ꯌꯨꯇꯨꯕ ꯇꯧꯕꯩ ꯀꯥꯟꯅꯕꯅ ꯈꯟꯊꯍꯟꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯡꯉꯦꯕ ꯑꯩ ꯁꯤ ꯇꯧꯕ ꯌꯥꯏ ꯌꯥꯗꯦꯁꯦ ꯈꯟꯊꯍꯜꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯑꯗꯨꯝ ꯑꯣꯏꯅꯤ ꯀꯩꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯌꯨꯇꯨꯕꯔ ꯑꯣꯏꯅ ꯀꯥꯞꯄꯁꯨ ꯂꯩꯔꯣꯏ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯃꯤꯆꯝ ꯑꯃꯅꯦꯕ ꯑꯩꯁꯦ ꯌꯨꯇꯨꯕꯇ ꯈꯛ ꯊꯣꯛꯑꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯩꯁꯨ ꯑꯗꯣꯝꯗ ꯐꯥꯎꯔꯤꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯀꯣꯏꯅꯤꯡꯕ ꯂꯣꯏ ꯐꯥꯎꯏ ꯆꯞ ꯃꯥꯟꯅꯩ ꯑꯍꯣꯡꯕ ꯑꯝꯇ ꯂꯩꯇꯦ ꯁꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏ ꯌꯪꯒꯔ ꯁꯦꯜꯐꯁꯤꯗ ꯀꯩꯝꯇ ꯍꯥꯏꯕꯤꯔꯔꯣꯏ ꯌꯪꯒꯔ ꯁꯦꯞꯁꯤꯗ ꯑꯃꯗꯤ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯅ ꯌꯨꯇꯨꯕ ꯍꯥꯡꯉꯨꯕꯗꯒꯤ ꯃꯥꯡꯖꯕꯁꯨ ꯂꯥꯛꯄ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯀꯥꯟꯅꯕ ꯈꯛꯇ ꯅꯠꯇꯦꯕ ꯑꯩꯅ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯇꯧꯕ ꯐꯪꯗꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯂꯥꯏꯔꯤꯛ ꯈꯔ ꯇꯝꯃ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤꯡꯉꯦꯕ ꯑꯗꯨꯃꯗꯤ ꯑꯗꯨꯗ ꯂꯥꯁ ꯑꯣꯏꯅ ꯀꯣꯏꯁꯟꯁꯦ ꯃꯅꯝꯒꯤ ꯃꯇꯥꯡꯁꯤꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯗꯗꯥꯁꯦ
manam ama hekta oitaragadi karamba manam oitong mal sense da manam nang arur bang hang bai ma angang ni de hayo ko da sahi di kok han mal adun ma sa han mal je ade angang wa khan re wa ka tom thin na pa tak sala ma ade so ai dora ka dore si ade wa angang hang de wa hang dai di 19 gi angang na ba sa hang maung na bra ba yamna ocean gare ba cham cham na free na manam aina nom da khallu da ba tare na am hang jalla ko manam oita di ai je kara oininge sunai leitri ba ko sunai leitri ba yamna nungsi ba nungsi ba kamaina haidu ni khangdre adi ta yang si manam ji diga haibo nam thi ba di natre ko nungsi ba adu moininge anau ba moininge ana kai manam no di khangde anau ba anau ba namdri ba mu namdri ba manam question ja ja hang ha ga da question de lotion ni ngak chawai chu he na ka la ba ada da ama tang oina hang hong ge ba taste oitar di tes adi kana oininge icham chamba chamba nusiba yam chamba 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 do chaba daga mahau lo om jang khang dam do kai no khan do do pan ayam pha bai na te ko yam cham me na hai ni ayam ting ong san nei tin lang e tin lang e du ga ngau san nam ju sai sa du san ni ngausan dari ma thakta ngausan na badum sa gani ngau di ngau san na bai je ngau san kan kan leidina mani mani adu ga ai je mina ka ana pha na u haning ba do adu mudi u haning de ba msi a je aina pam ja ba ngol le ba mi gi character da kamai to ga kan da ma pan thong da ngau san na u ba thi ja lo kan pha bu surum jam phara adu ne pa me je nupi da ga se nupi hai da ju ko nu pa ne na dum hai tam ne pa khang ni na ko he u ba ha ma u ba ga ngau san sin ba je ngau san nai ga hai le na film da ka haradi character se da koi gi ma'am na hena khangnai ba gukul mai character se da kitang lak toi ne ba ko do officer ko re thola ko do ha ha tare adu ga yang ngau san na u han ba ma pan ji da adu thi ja lo ka da pharam ba do ma pan thong ni ma pan thong ne ma pan thong di lo na phan na u han me yai phajan ge yai adu aina pa mi na manung da thi ja lo ka da am pha ba do adu dum di oi ne hai di ma do yang ngau san na ba nga ne do kan de to lei ni ha ga thi ja lo kan da sek ta sek la kan da a pha le ba do adu ang de mai to bu ni ni hai ba do adu ni am pam jare mi gi character da aina pam jare adu da pam ja ba simak adum oi biri ne ba oi adu oi bo da dim lai ga na ada pa me ba ai di kano to ba ai aina to bu je thaban jong ma chap ja nupi je makhan makhan lai na nupi je ai di nupi pai ba sang je sum na ga sang ning de ba yu thak ba sa thak di thak ta bi da sang ada ya la ko nupi do pai ning e ba ai di sum lai na makhan makhan taste to ba adu ga ma na ga thira ga sum phale mu do adum ba ya la ko nupi na pa mai da adu ga ai nupi di pa ya gan de thai hai ra ko do ya ga de thau te adu ji ka tre nupi na ya gra ba thau ta bi ne ai di sum tin na khang ko do pa kai ra ka ta san ge do adi tare da wari se question je lotion ba ya ra da ya re la sai dai da da ha ni ba ha like ngasi gi program si gi host ma da na oi biram tar ga di na kai wa hang ga di hang bi di ai hang du je ko nang na guess oi dira nang na guess ne ba ai guess oi sar ga da kai question hang bi di ai hang du je nang je karam nu pa khan ni na hang ne ko nu pa gi di da ra jam tak pi ga live se kana ai na si sum hai je ka sunate ba mi oi ba je process ne to ko de je si gi matang je mi kana nu pi gi ha ta si ba yaw gre ai thabak to ba yaw gre ma'am yaw gre na ma ko le na si da ho ju ko ta ti tu ma'am sam ma'am lai gre ba maming ha wo ga am lai gre ma kan lai gre si ma ta am lu ye ba ko live se ai na khan je bu da ko ai na sum yam khalu bu din na te sum wa khan da sum khan bu do live se nu pi matang nu pai matang yam lu ye di nang je nang yum pa le khalo ba yum pa la kan je nang je nang nu pai ma kha pon du ne ba ai pon ni ha je ai na nu pi han na khan me na te ko lai ru du ma kha pon le ai jo ai nu pi do law kan da mai ma kha am pon le ba po se ai di ma na ngau than na ro ba ai phana am phana ma ju ko ai sa ba phak tu ne
aduna sigi matang yam akhoi na yum pan ba je am lu na logadam ne sidang ne haning mu haidi yam lu ye ba sida ai je pra change to ne ai nu bi na ai lu honge luong pha ding sen thokro adi kari na izat ke loe izat ki wa na ta ba loe haidi adai na change to ko do kyam to ka ne ai ngau san nam do ting ngau san na ge ya aduna am lu ba aduna ne na nu pa nu pi sum pal ya maru we ba si je adu yam mang ma yaw gre angang mayam mai nu pa ko de su thalak pa yu thalak pa mayam theng na re adu aphamo ko da de ma like the pharam ba ya adu ba na do ai ko re de adu ma son tam bi roi afa atam bi duni adu khara di koi sa ji di khara ho katra koi ba pa me so no ai na no sa bu do bit to di ban ka ngau jo adu na na wa hang ga do thoina hang ya lai te ba ai di thoina khanjal lu ba lai te ba ai na hai du je ai nangwon da ai na host oi da di khar thrang to ni duna ho mi chin bi mi duna adu hang ne ba ai gi na phawak pa khara hang ni mi ku do khar phawak ne ba du ga ai nangwon hai du je nang ya pam do ai na last hai du nang ya pam do adu tang nang pam je na nung ai na pha na taw kro si ku tan hai du lai te mi ma hai ba je ai je yu the khalo ba nga si je ai yu the ngau san ne hai ba ya de yu thak pa ma ama officer ma am oi ba ai na oi ngam da ba surup thak pa ma ama MLA mantri ma am oi ba ai na oi ngam de na da ai ni sa sa re na phat te ha ba de ya de sa dam di phai ko da adu ta ga ju ai nang na pa me po to ada pha na na pa me simpham ni de simpham ne limit lai te chaning ba chango tawning ba taw ba yai adu na no ai na pha na chakhan na ba taw ro ni hai ai di nana yu thale khalo ba ga na pul je ai na yu thaw thing yu thak no thing oi ba chen thing de ba ai di nang mo dai hai tu je yu na ngamun ga no tang haran lo yam hadi wakhan do kana de ba ai imana da yu di mi lo thang nai na mane thak no hai ba di ya roi ba thao yu na ngamun ga no lo yam phajai hai tare dai wakhalon myam je yam su nungai aduga ngasi sumaina daga phaminaraga wari sanaba phangba aduga dai wakhalon myam amu myam puna share tawminaba phangmuse si yam nungai aduna matung tarakpa su adum tawba ngamba oimina je hai tare da ado question jo ja ne da na hungry se ado nang ning jang yu ra ning jang ning ai jo si da ko ai ga ma hai okay ai ra ngang ma je nga khudak ta ngang ni na ko sona ma myam yong ga ne ba ai ngang ma je respect yaw ti jo hai na ne ba ado myam na ta ba da nungai ta ba yaw ju ka su khang ma na ti na ado nga ki ngang ba ne nga ki de wa khan de ngang ni ngai ne asoi ba di yaw ba yai na aduna ngak pi on hai ge soi da bangam da ba se kana da adum soi ba ya de adu di program se shman toraga luisan ba yaradra ya adu ma ju nga wa ngang ba hai de ko ngang na tre wa sahi angang wa khana na tar ma je lenda jam hai re yam nunga re san hara ku je ai de ha mo de ne ha mo de ka me hu ju kitang kitang ni lai ri mai je yam nunga re san ko bi rak pa matung toraga di amu pharani pha ne do ngak lok ju chakhot pa oi ro hoi oi jare adi sanam lai ba noi ngak lok je noi ha ge ko sina top tar ku jai ba mi be lai bo se tam ngam na te ko ai na hu ju khara hen bai wa ne ba ai na thana tho bai noi hen na ka khot ki bu jai ba aduna ai noi adu mateng pang na ba amaga sine kwai maru we je hingmin na ba ko ai na hele na ju ai sakau ba na te ba kasu lai ba na te ba ai na subscribe ai lag ani ga 81 82 san lai ba je si mayam nung si bi ne ba ado noi na hen gi bu mayam ya ya tamangam de mi di nong ma da yo nga ta ne ba ko aduna ai phawre na kaim ta lai je de ai ju adong gum ba chama nei ai ju mi ni mi sam ni adona pami mak pami ngau ningi chatningi lang ningi thaban chong ningi jagoi sa ningi adum ai mi na di hai ba ko ai da sum sang do ko do isu kai de part aji episode ama ni ba to ka kano je min hai ba lem de ga hara ka ne ba youtube nang je masa khangab ni ado lem de hara ka ne ba ai di thona lai te ba ai de khanjal lu de ba ai video namure thagal le lo re ada ai youtuber ne na ai na ka su sakka ko ju lai te ba amayam na taw mak to ai jo pa mi si tang ni ha ba ai thona lai te ba ai si oi re na ngon da sakka ko do adu kem lai de lai te ba
ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯃꯦ ꯍꯥꯏꯕ ꯑꯗꯨꯅꯦ ꯅꯪ ꯑꯩꯅ ꯁꯤ ꯂꯥꯛꯏꯁꯤꯁꯨ ꯑꯩꯅ ꯇꯧꯔꯨꯕꯩ ꯈꯛꯇꯅꯦꯕ ꯍꯣꯏ ꯑꯗꯣ ꯑꯩꯁꯦ ꯁꯤꯒꯨꯝꯕꯗ ꯊꯣꯏꯅ ꯄꯥꯝꯖꯗꯕ ꯃꯤꯅꯦꯕꯀꯣ ꯑꯩꯒꯤꯗꯤ ꯇꯧꯔꯨꯕ ꯈꯔꯗꯨꯅ ꯄꯦꯟꯖꯔꯒ ꯑꯗꯨꯝ ꯃꯤꯅ ꯍꯥꯏꯔꯛꯄꯗꯀꯣ ꯃꯤꯁꯦ ꯃꯁꯛ ꯀꯩꯅꯣ ꯂꯩꯕꯅꯦꯕ ꯃꯁꯛꯁꯦ ꯍꯣꯏ ꯑꯩꯅ ꯌꯨꯇꯨꯕꯇ ꯇꯧꯕ ꯁꯛꯂꯣꯟꯗꯣ ꯑꯩ ꯑꯁꯦꯡꯕꯗ ꯑꯣꯏꯕ ꯅꯠꯇꯦꯕ ꯍꯣꯏ ꯑꯩ ꯌꯨꯇꯨꯕꯇ ꯉꯥꯎꯁꯟꯅꯕꯗꯣ ꯅꯨꯄꯤ ꯂꯛꯅꯕꯗꯣ ꯑꯩ ꯑꯁꯦꯡꯕꯗ ꯅꯨꯄꯤꯒꯁꯨ ꯂꯛꯅꯗꯦꯕ ꯑꯩ ꯅꯉꯣꯟꯗ ꯅꯨꯄꯤ ꯚꯤꯗꯤꯑꯣ ꯅꯝꯃꯣꯗꯤ ꯑꯁꯤ ꯅꯨꯄꯤ ꯆꯪꯍꯜꯂꯒ ꯔꯣꯁ ꯑꯃ ꯄꯤꯁꯜꯂꯒ ꯀꯥꯟ ꯇꯥꯕꯗꯤ ꯉꯝꯅꯦꯕ ꯑꯗꯣ ꯑꯩ ꯔꯤꯌꯦꯜꯗꯗꯤ ꯇꯧꯗꯦꯕ ꯑꯩ ꯌꯨꯇꯨꯕꯀꯤ ꯇꯧꯕ ꯈꯛꯇꯅꯦꯕꯀꯣ ꯗꯥꯏꯂꯣꯛꯅꯤ ꯑꯗꯩꯗꯤ ꯑꯦꯛꯅꯤ ꯑꯗꯨ ꯈꯛꯇꯅꯦꯕ ꯄ꯭ꯔꯦꯡꯗ ꯌꯨꯇꯨꯕꯇꯃꯛ ꯇꯧꯕꯗꯨꯃꯛ ꯑꯩ ꯑꯗꯨꯒꯤ ꯀꯦꯔꯦꯛꯇꯔꯗ ꯂꯩꯕ ꯅꯠꯇꯦꯕ ꯑꯩ ꯉꯥꯡꯕ ꯈꯣꯠꯄꯗꯗꯤ ꯑꯗꯨꯝ ꯗꯣꯡ ꯉꯥꯡꯅ ꯇꯥꯔꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯇꯦ ꯍꯥꯏꯕꯗ ꯆꯞ ꯃꯥꯟꯅꯩ ꯁꯤꯅꯦ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯑꯝꯇ ꯈꯦꯠꯅꯗꯦ ꯁꯤꯅꯤ ꯆꯞ ꯃꯥꯟꯅꯩ ꯆꯞ ꯃꯥꯟꯅꯩꯕ ꯃꯥꯟꯅꯩ ꯉꯁꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯗꯗꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯤ ꯆꯞ ꯃꯥꯟꯅꯩ ꯏꯆꯝ ꯆꯝꯃꯤ ꯌꯥꯝ ꯆꯝꯊꯣꯛꯑꯦ ꯑꯗꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯤꯁꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯇꯣꯉꯥꯟꯕ ꯑꯃ ꯑꯗꯨꯝ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯄꯣꯖꯤꯇꯤቭꯁꯨ ꯌꯥꯝ ꯑꯣꯏ ꯄꯣꯖꯤꯇꯤቭ ꯚꯥꯏꯕ ꯌꯥꯝ ꯐꯪꯉꯤ ꯁꯣ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯗ ꯑꯗꯨꯅ ꯃꯇꯨꯡ ꯑꯗꯨꯝ ꯊꯦꯡꯅꯈꯤꯁꯤ ꯗꯗꯥꯅ ꯇꯧꯒꯦ ꯈꯟꯕ ꯃꯌꯥꯝꯗꯨꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯍꯣꯠꯅꯕꯤꯌꯨ ꯍꯣꯠꯅꯕ ꯉꯝꯕꯁꯨ ꯑꯣꯏꯕꯤꯌꯨ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯁꯦꯡꯕꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯟꯖꯒꯦ ꯂꯣꯏꯁꯜꯂꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯥꯛꯂꯧꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯍꯣꯏ ꯑꯗꯨ ꯈꯛꯇ ꯅꯠꯇꯅꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯦꯡꯁꯦ ꯑꯩꯁꯨ ꯇꯣꯛꯆꯔꯣꯏ ꯍꯅꯨꯔꯐꯥꯎ ꯇꯧꯅꯤ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯂꯦꯞꯄꯩ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯁꯨꯡꯂꯦꯞ ꯂꯦꯞꯄꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯣ ꯄ꯭ꯔꯦꯡꯁꯦ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯚꯤꯗꯤꯑꯣꯅꯦ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯦꯄꯤꯁꯣꯠ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯁꯣ ꯃꯇꯨꯡꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯑꯗꯣ ꯀꯃꯦꯟ ꯄꯤꯁꯟꯕꯤꯔꯝꯃꯣꯕꯀꯣ ꯑꯩꯗꯣ ꯄꯛꯏ ꯄꯛꯇꯦꯅ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯩ ꯀꯃꯦꯟ ꯂꯣꯏ ꯄꯥꯏꯌꯦꯕꯀꯣ ꯑꯗ ꯄꯛꯇ꯭ꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯛꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯣ ꯀꯃꯦꯟ ꯑꯝꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯄꯩꯗꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕꯅꯤꯅ ꯑꯩꯁꯨ ꯈꯔ ꯆꯃꯝꯅꯕ ꯑꯃ ꯌꯥꯎꯋꯦꯕ ꯍꯥꯏꯒꯦ ꯈꯜꯂꯒ ꯍꯥꯏꯈꯤꯗꯕꯁꯨ ꯌꯥꯎꯈ꯭ꯔꯦꯕ ꯆꯃꯝꯅꯕ ꯀꯣꯛꯅꯕ ꯃꯌꯥꯝ ꯀꯃꯦꯟꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯣ ꯍꯦꯃꯜꯂꯤ ꯏꯕꯨꯡꯉꯣꯒꯗꯣ ꯍꯥꯏꯔꯝꯃꯣ ꯈꯔ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝ ꯕꯥꯏ ꯂꯣꯏꯁꯟꯖꯔꯒꯦ